First of all, the EPAC TV News welcomes. Gaza gi mafam kayata Israel gi air strike na Palestinian masa kontra tret hen Hatkhre. Gaza strike tongan mafam chung na Israel gi air strike na Palestinian masa kontra tret Hatkhre haina Gaza gi medis ki pau gi meki digi haire. Israel amasung Hamas militant group na lan suk na pa thatara mga sangsilik lab asida. Misam laiba humanitarian zone ni haina lauthokrab al mawasi district laiba temporary on displaced oiraba manungi mio sing changjafam oiriba 10 encampment amada punna mio tramatoi siki maduda angang kaya amasu yauki haini milis ki pawosina haire Gaza gi police department gi director general Muhammad Salah amasu mahaki loinaba Hassan Shahwan strike aduda sikri haina Hamas na chalaib Gaza interior ministry gi maikei digi haire warol aduda Gaza strike police ki makok adu hatto ni misam kaya awaba dan nghaliba sugi matakta ahen ba awaba ama pisin bani haini ministry adugi wafam adun makhatari nakalam romdana Israel military na phongdurapada Khan University gi nungchupta laiba al mawasi da intelligence ki oiba report kupna lawraba matungda etek adu sathakiban maduda kha thangba Gaza da laiba Hamas singi luchingba Husam Shahwan hatpani haiki adubu makhoina phongdurap adu da police department ki director general Muhammad Salah gi wafam di yaukidi atopa mafam oiriba magaji kem Jabalia refugee kem amasung interior ministry headquarter da miyot kuntaruk siki hairi nakalam romdana Malem pumbada anobu sahi thoram pangthokna harau nungai phungtuk naringai tanjada terrorist ki attack ta America da miyot tratruk sikhre yankhai humdoniam sathin asu apan nangdun awa phamda takre hairi Malem pumbada anobu sahi 2025 lakbagi harau nungai bagi thoram pangthok naringai tanjada America gi New Jersey New York steel sector amadi Las Vegas da hailu mafam ahumda thokpo tongan ba terrorist ki attack ta punna miyot tratruk lom sikhiba gi loinana mio yankhai humdoi henbana yamna sathin asu apan nangdun awa phangda takre terrorist na chatarkibe attack aduda masing yamna siba amadi sokbu yaw maram na America gi mafam ayambada anobu sahi lakpagi nungaibagi nimit awabagi nimit oina thokre haire anobu sahi gi thorom pangthok daningai da US ki hanagi army Samsudin Jabarna trak thojil laktun mio 35 amu Hatkhre haire America gi ni olistal anobu sahi gi thorom pangthok adun leiringai tanjada laibak asida army gi service piramba amadi laibak asigi citizen ju oiriba Samsudin Jabarna trak thojil aga takhaibadi yamdrab mio 35 ram sikhre aduga mio kuntha mangarom na chaun asu apan ngan kri hairi Samsudin Jabar sahi ye nifuni thoina mio 35 hatlaba matungda police na mahak pus mafam adumukta da kapna hatki hairi pau sing asiga mari lenena atopa pau amana America gi oirakliba misi minangi thodok asida laibak asigi president Joe Biden amadi Donald Trump na nungai taba phongdokre hairi anobu sahi gi thoram pangthok naringi manungda America da thokpa terrorist ki attack ahungi manungda khwaidagi chawba attack America gi New Orleans ta mio 35 sikhiba amadi 35 na asok pan nanghan khib atun oikre hairi loina New York ki Quill sector gi night club amada sakhangdaba mio amana nongmai kapthorakbadagi mio 38 ram chawna asok pan nangkhre loina na ahum suba terrorist ki attack am oina Donald Trump gi Las Vegas ta leibu hotel mamangda Tesla cyber truck ama pokhairakbada mio ama sikhibagi loina na mio 3 asok pan nanghan khib atun oikre hairi terrorist singi tongan mi attack sing adu da mi kaya sikiba amadi asok pan yaukiba adugi matangda leibak asigi president Joe Biden amadi president oina nongna khallaba Donald Trump na awaba phongdok pugloinana mara laiba sing mathakta akan maserak pigani haina phongdokkhre America gi Federal Bureau of Investigation na phongdorpugi matung ina terrorist ki attack ahum madu amaga mari leinaba male attack ahum adugi manungda terrorist Samsudin Jabardi thodok thofam adumakta US ki police na kaptun Hatkhre aduga thodok ani aduna chenaba miyo singju hojik phana naba kan bomong thibagi thabak chathari trak 1000 dun miyo 35 hat ki ba Samsudin Jabar 2007 dagi 2020 phoba lebak asigi military da service piramba America gi citizen amani hainasu report adun makhatari atopa pau amana Bangladesh ki Puwari nongna ithokre independence lothokiba Mujibur Rahman natte Ziaur Rahman ni hairi Bangladesh ta nongna Puwari amukhan ithokre hairi leibak aduda independence lothokiba mi adu Mujibur Rahman natte Ziaur Rahman ni haina anobu textbook sing yawan ba hawgre hairi hawgiba kumjaso isembaga chamapan hundrama thoida Bangladesh ningtam li haina hanagi textbook sing da Ziaur Rahman gi maming yawram ba adu Bangabandhu Sheikh Mujibur Rahman ni haina mahu sindokibani hairi wafam masi leibak adu ki tongan ba media report sing da yawnari
Laibak adugi oiba primary amadi secondary mahirosing anobu textbook singdi tongan maming kaya amasu hongdokre hairi. Textbook sing adu da Bangladesh ki father of the nation ki maming adu Mujibur Rahman dagi lothoki. Anobu textbook sing adu da kumja sok lising amaga samapal hundrama togi mas ki tang kundarukta Bangladesh ningkha tamli haina Jiaur Rahman lothoki bani haibu wafam adu yaholli bani. Media report sing adu da Sheikh Mujibur Rahman wireless ta ningkha tamli haibu message adu Pakistan Army na phajillingai de pirakpani. Loina na madugi thodok adu di infam oiraga textbook sing da mahakna leibak adu ningkha tamli haina lothok nati haina nongni singdokoni hairi. Ammaromda Jiaur Rahman Liberation War gi sector commander oina thabak torambani mahakpu Mujibur Rahman instruction da declare tahonbani haina su report adu makhatari. Miyam gi damak tum chaba khangdana hotna jariba Ipak TV News haibu news networking YouTube channel amadi Facebook page asibu adomna like share, comment, subscribe amadi follow to viduna tung koi na miyang seba to ngamnanaba support to biyo hajar. Admission open Mayang Impal Bengal da leiba Ayup Memorial English School gi lakliba chahi lising ani kun manga asigi anoba session gi damak class nursery to class 10 faw gi form thaba haujare amadi lakliba January gi tarik tara humdoi lising ani kun manga asidagi anoba session class haujagadawri school asida fangliba facility kharadang pallabada modern teaching education personality development class smart class for every Thursday, extra class for weaker students, teacher trained with batch and diet, day boarding facilities, available CCTV camera surveillance. Lising ani kun manga amadi lising ani kun taruk asigi class nursery to class 9 fawuda tamliba topper students singidamakta admission fees oizagani. Second rank holder student gidamakta so 50% test concession fees pizari. Third position holder student adugidamakta so 30% test concession fees pizagani. Parents amagi angang ahum natraga ahumdagi henbana school asida tamlabade lower class ta kariba angang adugi tuition fees free oizagani. Orphan students singidamakta so tuition fees free pijari. Haukiba lising ani tara taruktagi lising ani kunmari fawbada state amadi national level gi thakta pangthokiba competition kaya dasu position student kaya puthokraba school amani makhal makha kaya gi activist single loinana satra masing yamna tamliba school asida haukiba lising ani tara mapandagi lising ani kunmari fawba asida SSLC examination da 100% test pass student puthokraba school amani Ayup Memorial English School asigi anoba session asigi damak akupa marol khangbining ba kayana makhada pizariba number 8014513319 asida call tawbiraktuna hangbirao natraga school asida lakpiduna khangbiningba sing tanabiyo iramdam asomda laibiriba parents amadi guardians singna adongi isa singbu school asida thabiraktuna school asigi khudong saba kaya asi lauminasi haiduna Ayup Memorial English School gi maikaidagi nolukna paujelakli